ISL Indian Super League ta Manipur Machagi journey. Hojik ISL da kana na highest scorer oiri amasung atangba player na kana no. Awang nongpok lamdam da singlem na sing na question na thamliba lamdam ni Manipur. Adubu Manipur macha singi thauna lingjel karino haibse matam da malem da sakhanghan duna lakli sana khona bagi any field da waisanu any masana waisanu Manipur macha yauram ba masung henthoi duna lakpa haibse mahausa oiraklabani Manipur macha singi marakta ahen ba sanaroi kaya lai haibse mayak seng na takrabani 2020-21 Indian Super League edition da Manipur gi sanaroi nipu humdoi yaukhiba khankhiba haibse record oikiba wapamni Maramasina ataba ubusingna haiki Manipur se matik chaba sanaroi kaya puthokpa lamdamni players sing ki factory ni state asidagi quality leiba players sing thorakpata natana quantity su yamkhalakli Manipur macha kaya national team amadi club kaya da sanarakhini Indian Super League edition 2020-21 da challiba India gi maruiba club kaya maromni club sing asida ming chankraba players sing ki ming sing Adomna soidana khangbiramgani adubu record oibagi damak video sita record oin leihobagi damak players sing ming amuk hanna ai panjare ATK Mohan Bagan ki oina matamadu da khanki Dheeraj Singh Salam Ranjan Singh Boris Singh amadi Ningombam Ingson Singh Bangalore FC ki oiraga W Moirang Suresh Singh Thoi Singh Ajay Chetri Naurem Singh Udanta Singh Semboy Haukip na chingbani Chennai FC ki oiraga Regan Singh Remy Aimo Thoi Singh FC Goa ki oiraga Makhan Chote Simon Len Dong Hyderabad Football Club ki oina Chinglen Sana Singh Mohammad Yasir Jamshedpur Football Club ki oina Jackie Chan Singh Amarjit Singh Manisana Singh Kerala Blaster ki oina Sandeep Singh Jixon Singh Gibson Singh Nongdamba Naurem Dhanachandra Meitei Saitya Sen Singh Naurem Mahesh Singh Mumbai City Club ki oina Mohammad Rakib Tondonba Singh Bipin Singh Vidyananda Singh Northeast United FC ki oina Imran Khan Ningthoi Ngamba Meitei Orissa FC ki oina Thoiba Singh Laisram Premjit Singh SC East Bengal ki oina Rohan Singh Loken Meitei Tomba Singh Surachandra Singh Yumnam Singh amadi angau sanawa hengbamni asuk yamba players sing ase Manipur macha ngaktu oiba haibase angakpagi wafam natte karamna haigani haukiba 2017 ki October thada FIFA Under 17 World Cup event ta India amadi Colombia sanakiba play du da ahanba goal tawkiba do India nani adubu goal adudi Manipur macha na torambani amasung mahakto thaunaujam Jixon Singh ne game adubudi India na ngamhodi adubu history amadi Manipur na lenglamki masiga loinana Posangbam Renedy Singh gi contribution to Indian football te yamna sound lairi magi phajaba play ki matengna 2007 da Nehru Cup phangbaga loinana SAFF champion kayasu lokhibani 2012 tagi 2017 gi matam adwaidati Mizoram player na hena Indian League ta participate tawki Manipur dagi makoina hena player Pudoki adubu 2013 dagi ngasi faudati Manipur player singna henna masing yamduna Indian club singda dominate tawdun lairi women player da yengdurabasu under 15 under 17 amadi senior team da Manipur ki football sanaroina masing yami hojik ki position da ISL ki rank wangna goal scorer oina lairiba player singdi Mohan Bagan AT ki Roy Krishni Mana goal tramari taukre second rank ta Igor Alboniga Goa FC gini third rank ta na Daigo Deni Orissa FC gi oina aduga fourth rank ta Glenville Lee Fondre Mumbai FC gini thajabalai rank manga gi manungda aikoi gi player sing su soidana yarakani 2020-21 ki Indian Super League session ado 20 November 2020 dagi sanaba hokhi amasung 13 March 2021 da loisinki COVID-19 pandemic kanna saithorokpana session ase nuaiba watan kre punna match chamaga tramnga sanaki amasung Mumbai City na thoiki top goal scorer Igor Angulo amadi Roy Krishna na watang sitna tanaki final match ta Mohan Bagan ta thauki bani
हौजिकमक इंडियन सुपर लीग असे फास्ट ग्रोइंग ओइरकली मसिबु यामने स्टैंडर्ड ओइब मोंगदा पुखतनबा लाकनरकली चही खरदगी इंडिया दा लेबा ममिंग लेरबा क्लब सिंगना अफबा प्लेयर सिंग मागी क्लब ता पुसिनबा यामना कन्ना होटनबा मा तौरी लीग असे ngamnaba masigidamak sen su kharcha taunari club ta player da sen thathaba se uraga player sing su club amadagi amata transfer chatpagi chatna bisu toina ubu phangle handak 2021 summer window da transfer oikiba mamal tanglaba player kharadi number 1 da apuyani mahak ase mizoram gini signing star ni hojikmaki magi real ming laleng mawia kawi asumna mayamna commonly apuya hairaga khangne mahakpu ISL club kayana pamnariba player ni mahak aphoba midfielder ni 2018-19 da North East United ta sign tobani mahakpu recently Mumbai City FC na crore 2.1 da lawkre ani subana Hugo Buemos mahak ase ISL da yawba foreign player ni mahaksu Mumbai City gi under da lay magi mamal lupa crore ani ni Mumbai City na ngambada magi sorber role laiki ahum subada Liston Kolako mahak Hyderabad FC da sanrambani 2020-21 season da mahak na golani tawki aduga assist ahum tawki mahak ase ahiba winger player amani ATK Mohan Bagan ki head coach Antonio Lopez Habasna magi play style pamki amasu 1.20 crore na Hyderabad tagi Mohan Bagan da pusilaki Mari subada Ishan Pandit mahakti India machani Indian football expert singna mangondaki yamna expect tori mahak Indian national team da debut chemjarabani magi mamal 60 lakh ni FC Gwada hojik sanai Manga subada Dylan Fox Australia machani chahi kuntaret sure Northeast United ta han masanarambani 2021 summer window da FC Gwada join tokre mahakpu 30 lakhs na borki transfer Makoi kharasina ISL da hojikmak maming leiraba player oiduna leiri matamdi change leibani na afaba player sing adum mathang lakani top player sing asigi manungda Manipur macha sing yorakani haibagi jawraba thajaba lei motivation mathau tai mayam ge oiba support mathau tai aduga makoi bi inkhatpa masangi adu eraga ta afo boirakadabani video si matang sida thamjarage football gi aduk yamna knowledge su lejede do study kara toraga angang sanroi singi motivate oina video si thamjabani